Education haibasi lamdam ama Chaokhatnabagi Yanglen Saruni haibasida meepum khudingmakna yaminaba ngamdaba maramna exam da Aranba Pambei Sijinarakpani haina maheiroi DESAM gi President Mayengbam Somorjit phongdorakli wafam asi ngasi lamfel thana kaithal community hall da pangthokpa empowering internally displaced student and interaction and counseling initiative haina mingthonba thoram amada mahakna phongdokhibani Democratic Students Alliance of Manipur, DESAM gi kulhumdoi shuba mapok numit ka mari lainana pangthokpa thoram aduda Mayengbam Somorjit na hai lamdam asida afaba education gi kanglon ama puraknaba DESAM na honaraka lakpagi saruk ama oina exam da Aranba Pambei Sijinarakpani thawong ase thingnaba ngamba thakta honaraka lakli hairiba thawong ase thingnaba tonga section dagi honarabasu ngasi fawba Aranba Pambei yaudana exam thahanbagi pandam adumakti fangba ngamjre lamdam amada chatnariba education system dagi thorakpa human resource na lamdam ama mapung fana chaokhatpagi thak lepi haibasida DESAM na chena thajaba thame laibak thibade hairiba wafam ase aikhoi gi miyam phumna yaminaba ngamjre maduna maram oiraga sasinaba appointment letter pairaga exam gi question setter thorakpa sel kharagi damak exam gi khongban chen chongba amade maheiroi singna exam da Aranba Pambei Sijinarakpani maheiroi singi punsida khwaidagi maru oi haina launariba class 10 amasung 12 ki exam su naksinakle matang asida irang asina maram oiraga relief camp singda changjafam lawriba class 10 amasung 12 thagadaba maheiroi singi awat apa amata lehendanaba mari leinaba singna honabiyo maramdi lamdam asigi afaba human resource ama sangwatpada relief camp ta leiriba maheiroi sing kalamba yaroi Wakhalon asida meeting thamlaga class 12 ke exam thagadaba maheiroi singidamak DESAM na pangthokpa coaching class da makoi sing ase lemna mahai tambagi khudongchaba pide ngasi mak pangthokliba thoram asisu relief camp da changjafam lawriba maheiroi singi award apa makhoina mayoknariba khudongchadaba sing khangdokpa apade afaba career ama semba ngamnapane asiguma thoram ase makha tana tongan mafam singdasu pangthokani haina Somorjit na makha tana phongdokhe Education haibasi laiba ama Chaokhatnabagi backbone ni haibasi akoi khudingmakna yaminaba ngamdabadugi tholakpa tongan sintam mayam amani akoi question setter sarakpagi adagi question leak ohelakpagi paisa kharagi damakta akoi khongban chenbagi oragasu maheiroi masana oragasu aina Aranba Pambei Sijinarakpani exam tawbusina aigi laiba khunai da mangjagani haibagi wakhalon pirakpa ngamdribase masi ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯝꯗꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯃꯁꯤ ꯂꯩꯍꯟꯕꯒꯤ ꯃꯔꯨꯑꯣꯏ ꯃꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯌꯥꯃꯤꯟꯅꯕ ꯉꯝꯗꯕ ꯌꯥꯕ ꯉꯝꯗꯕꯗꯨꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯀꯣꯔ ꯏꯁꯨꯗꯒꯤ ꯊꯣꯛꯂꯛꯄ ꯁꯤꯟꯇꯝ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯥꯟꯕꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯆꯦꯂꯦꯟꯖꯦꯁ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁ ꯄꯤꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯁꯤꯅꯅꯤ